ꯑꯁ ꯅꯛꯇꯣꯏꯕ ꯂꯣꯏꯔꯦ ꯍꯛꯆꯥꯡꯁꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯅꯕ ꯃꯌꯥꯝ ꯂꯥꯏꯞꯇ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯂꯥꯏꯞꯇ ꯂꯥꯛꯄꯤꯌꯣ ꯌꯥꯗ꯭ꯔꯦ ꯂꯣꯛ ꯂꯥꯏꯍꯧꯁꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯤꯕ ꯀꯔꯤꯒꯤ ꯃꯣꯔꯣꯛꯇꯣ ꯆꯥꯔꯤ ꯆꯥꯎꯅ ꯂꯧꯒꯦ ꯃꯌꯥꯝ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯅꯪꯕꯨ ꯁꯤꯕꯁꯤꯗꯅꯦ ꯑꯩꯗꯤ ꯁꯤꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯞꯇ ꯂꯥꯛꯄꯤꯌꯣ ꯂꯥꯏꯞꯇ ꯁꯤꯁꯨ ꯌꯥꯎꯗ꯭ꯔꯦ Welcome to live chat. Em lakpiyo em lok leo tꯧꯕꯅꯤꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯈꯔꯗꯨꯕꯨꯗꯤ ꯏꯪꯉꯦꯕ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯗꯨꯅ ꯏꯪꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯏꯍꯧ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯍꯛꯆꯥꯡꯁꯦ ꯌꯥꯗ꯭ꯔꯦ ꯍꯤꯗꯥꯛꯄꯨꯗꯤ ꯆꯥꯔꯤ ꯃꯌꯥꯝ Hi. Say on hi. ꯂꯥꯏꯞꯇ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. Thank you for coming to my live. ꯁꯤꯗꯤ ꯑꯔꯣꯏꯕꯤꯗ ꯁꯥꯔꯦ 50 ꯗꯤꯒ꯭ꯔꯤꯒ ꯑꯗꯩ 49 48 39 ꯑꯗꯨꯃꯥꯏꯅ ꯁꯥꯔꯕꯅꯤꯅꯕ ꯑꯁꯤ ꯏꯪꯒꯗꯕ ꯃꯐꯝꯁꯤ ꯆꯍꯤ ꯆꯨꯞꯄ ꯏꯪꯕ ꯃꯐꯝꯗꯐꯥꯎꯗ ꯁꯥꯒꯠꯂꯛꯑꯕꯅꯤꯗꯣ ꯂꯣꯏꯔꯦ ꯑꯩꯅ ꯂꯩꯕꯁꯤ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯊꯝꯊꯥꯗꯒꯗꯤ ꯁ꯭ꯅꯣꯐꯣꯜ ꯑꯣꯏꯕ ꯃꯐꯝꯅꯦꯕ ꯑꯗꯣ ꯁꯤꯒꯁꯨ ꯍꯦꯛꯇ ꯃꯩ ꯍꯧꯅ ꯍꯥꯟꯅꯗꯤ ꯅꯨꯃꯤꯠꯀ ꯃꯁꯛ ꯎꯔꯝꯄꯣꯟꯇꯦ ꯍꯧꯖꯤꯛꯇꯤ ꯃꯩ ꯍꯧꯅ ꯁꯥꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯡ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯅꯣꯡ ꯆꯥꯔꯨꯕꯗꯒꯤꯕ
ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯆꯥꯕꯗꯒꯤ ꯈꯔꯗꯤ ꯐꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯒ꯭ꯔꯤꯟ ꯏꯁꯀꯤꯟ ꯑꯌꯥꯝꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯒ꯭ꯔꯤꯟ ꯏꯁꯀꯤꯟꯗ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯋꯤ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯁꯤ ꯍꯩꯇꯕꯒꯤꯔ ꯈꯪꯗꯦ ꯃꯤ ꯏꯆꯪ ꯆꯪꯗꯦ ꯑꯩꯅꯁꯨ ꯃꯤꯒꯤ ꯂꯥꯏꯚ ꯊꯥꯕꯁꯨ ꯆꯪꯗꯕ ꯑꯗꯨ ꯃꯇꯝꯁꯦ ꯑꯗꯨꯝ ꯏꯐꯪ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯧꯔꯤꯔꯗꯤ ꯑꯩ ꯍꯥꯏꯖꯕ ꯉꯝꯗꯦ ꯃꯌꯥꯝ ꯗꯤꯅꯔ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯅꯔꯝꯃꯅꯤ ꯆꯥꯅꯔꯝꯈꯤꯔꯣꯏ ꯈꯔꯗꯤ ꯉꯜꯂꯤ ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 9 ꯐꯥꯎꯗꯤ ꯑꯉꯟꯕꯒꯤꯗꯤ ꯆꯥꯕꯕꯨꯗꯤ ꯌꯥꯎꯔꯝꯃꯅꯤ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯟꯒꯪ ꯑꯣꯏꯅ ꯆꯥꯖꯔꯦ ꯃꯌꯥꯝ ꯇꯟꯒꯪꯁꯦ ꯇꯟꯒꯪ 3ꯈꯛ ꯍꯣꯜꯂꯦ ꯑꯗꯨꯗꯒꯤ ꯑꯗꯨꯗ ꯍꯋꯥꯏ ꯃꯪꯒꯜ ꯍꯋꯥꯏ ꯃꯣꯇꯣꯔ ꯑꯗꯨꯒ ꯑꯂꯨꯒ ꯑꯃ ꯊꯣꯡꯉꯦꯕ ꯑꯗꯨꯒ ꯇꯟꯒꯪꯗꯨꯒ ꯇꯧꯔ ꯆꯥꯔꯦ ꯆꯥꯛꯀ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯑꯩꯁꯨ ꯍꯥꯏꯗꯤ ꯒꯤꯐ ꯄꯤꯕ ꯇꯥꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯔꯤꯇꯔꯟ ꯇꯧꯔꯛꯀꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯍꯥꯏꯗꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄ ꯁꯤꯡꯅ ꯑꯗꯨꯝ ꯒꯤꯐ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯀꯦꯁ ꯕꯣꯅꯤ ꯍꯥꯏ ꯀꯩꯗꯧ ꯑꯣ ꯀꯩꯗꯧꯔꯤꯒꯦ ꯆꯤꯇꯣꯟꯗꯤ ꯑꯣ ꯆꯤꯇꯣꯟ ꯂꯣꯜꯂꯩ ꯆꯤꯇꯣꯟꯗꯣ ꯃꯌꯥꯝ ꯃꯩꯁꯦ ꯉꯥꯏꯍꯥꯛꯁꯦ ꯆꯠꯂꯨꯔꯕ ꯑꯗꯨꯗꯒꯤꯅꯦꯕ ꯑꯗꯨꯝ ꯑꯩ ꯁꯝꯒꯁꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯉꯥꯏꯍꯥꯛ ꯃꯩ ꯆꯠꯂꯨꯔꯦ ꯃꯩ ꯆꯠꯄꯁꯤꯅ ꯐꯔꯛ ꯃꯩꯇꯥ ꯇꯥꯔꯕꯀꯣ ꯃꯌꯥꯝ ꯑꯩ ꯏꯁ ꯐꯖꯅ ꯁꯥꯕꯁꯤꯗꯅꯦ ꯇꯧꯔ ꯀꯛꯊꯠꯂꯕ ꯆꯤꯔꯥꯏꯒꯁꯤꯗꯤ ꯂꯣꯏꯔꯦ ꯑꯝꯇꯕꯨ ꯂꯣꯏꯔꯦ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯆꯤꯔꯥꯏꯒꯁꯤ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯊꯥꯗꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯣꯜ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯚ ꯊꯥꯖꯔꯤ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯅꯒꯤ ꯇꯨꯡꯗ ꯍꯛꯆꯥꯡꯁꯦ ꯉꯝꯃꯨꯗ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯁꯣꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯂꯣꯛ ꯂꯥꯏꯍꯧꯁꯨ ꯑꯗꯨꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯦ
ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯅꯧꯅ ꯆꯪꯕꯤꯔꯛꯄꯁꯤꯡꯅ ꯃꯌꯥꯝ ꯒꯤꯐ ꯑꯃꯃꯝꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯤꯐ ꯑꯗꯨ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯂꯥꯏꯚꯇ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯂꯥꯏꯚꯇ ꯑꯗꯨꯒ ꯂꯥꯏꯛ ꯃꯆꯥꯗꯣ ꯂꯥꯏꯛ ꯅꯝꯐꯝꯗꯨꯒꯅꯦ ꯇꯛ ꯑꯃꯒ ꯅꯝꯕꯤꯔꯝꯃꯨ ꯅꯨꯡꯁꯤꯕꯗꯨꯅ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯨ ꯋꯦꯜꯀꯝ 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 ꯆꯪꯕꯤꯔꯛꯄꯁꯤꯡꯕꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯩꯇ ꯍꯩꯇꯅ ꯂꯥꯏꯚ ꯊꯥꯖꯕꯁꯤ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯒꯁꯨ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯎ ꯑꯩ ꯂꯥꯏꯚ ꯊꯥꯔꯒꯅꯦ ꯀꯌꯥ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯍꯩꯇꯦꯕ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯔꯒ ꯂꯥꯏꯚ ꯊꯥꯕꯁꯤ ꯀꯌꯥ ꯍꯩꯒꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯇꯝꯕ ꯑꯃ ꯆꯪ ꯇꯥꯔꯦ ꯍꯩꯇꯦ ꯑꯣꯖꯥ ꯑꯃ ꯅꯥꯏ ꯇꯥꯏꯅꯦ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯗꯕ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯃ ꯑꯣꯖꯥ ꯈꯟꯅꯕ ꯑꯃ ꯀꯣꯏꯊꯤ ꯊꯤ ꯇꯥꯏ ꯉꯥꯡꯕ ꯍꯩꯇꯦ ꯉꯥꯡꯕ ꯍꯩꯇꯦ ꯑꯗꯨꯒꯅꯦ ꯃꯌꯥꯝꯅ ꯆꯪꯅꯤꯡꯗ꯭ꯔꯤꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯅꯦ ꯆꯪꯅꯤꯡꯗꯦꯕ ꯑꯗꯨꯅꯦꯕ ꯍꯣꯏ ꯍꯩ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯝ ꯉꯥꯡꯉꯛꯇꯕꯅꯤ ꯀꯥꯏꯅ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯝ ꯉꯥꯡꯉꯛꯇꯕꯅꯤ ꯃꯥꯗꯤ ꯉꯥꯡꯕꯒ ꯍꯩꯇꯕꯅꯤ ꯉꯥꯡꯕ ꯍꯩꯇꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯤꯅ ꯆꯪꯉꯛꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯂꯣꯡꯗꯣ ꯑꯝꯇ ꯎꯪꯒꯦꯅ ꯂꯣꯡ ꯑꯝꯇ ꯄꯤꯔꯛꯄꯤꯔꯣ ꯂꯣꯡꯁꯦ ꯖꯥꯔꯤꯗ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯅꯍꯥꯟ ꯀꯣꯜ ꯗ꯭ꯔꯤꯡ ꯊꯛꯄꯗꯣ ꯑꯗꯨꯒ ꯖꯥꯔꯤꯗ ꯕꯤꯁꯀꯨꯠꯀꯨꯝꯕ ꯆꯥꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯖꯥꯔꯤꯗ ꯃꯈꯨꯟ ꯑꯃ ꯂꯩ ꯇꯤꯟꯅ ꯅꯪ ꯇꯤꯟ ꯆꯥꯕ꯭ꯔꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯑꯃꯒ ꯆꯥꯏ ꯇꯤꯟ ꯆꯥꯏꯌꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯒꯨꯝꯕ ꯇꯤꯟ ꯆꯥꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯃꯁꯤ ꯎꯝꯕꯤꯌꯨ ꯂꯣꯡꯅꯤ ꯂꯣꯡꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯅꯩ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯄꯥꯝꯖꯅ ꯎꯝꯖꯩꯌꯦꯕ ꯁꯤꯁꯦ ꯂꯣꯡꯁꯦ ꯑꯗꯣ ꯌꯥꯝ ꯎꯝꯃꯒꯁꯨ ꯐꯠꯇꯦ ꯀꯩꯁꯨ ꯍꯩꯅꯩ ꯈꯪꯗꯦ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯂꯣꯡꯁꯦ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯅꯤ ꯑꯁꯤ ꯅꯦꯆꯔꯦꯜ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯍꯥꯏꯔꯒꯁꯨ ꯍꯣꯡꯅꯩ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯩꯌꯦꯕ ꯌꯥꯝ ꯍꯦꯟꯖꯟ ꯆꯥꯕ ꯐꯠꯇꯦ ꯌꯥꯝ ꯏꯟꯖꯤꯟ ꯆꯥꯔꯕ ꯐꯠꯇꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯒꯤ ꯆꯥꯒ ꯊꯛꯅꯔꯕꯣ ꯀꯥꯏꯗꯩ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯅꯣꯅꯦ ꯍꯧꯖꯤꯛꯄꯣ ꯑꯣ ꯆꯥꯛ ꯊꯣꯡꯅꯔꯕ ꯑꯣ ꯍꯪꯉꯨꯅꯦ ꯆꯥꯛ ꯊꯣꯡꯅꯔꯕ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯕꯁꯤ ꯀꯌꯥ ꯍꯩꯇ꯭ꯔꯦ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯕꯤꯔꯕ꯭ꯔꯣ ꯑꯩ ꯆꯠꯂꯍꯦ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯅꯔꯕꯣ ꯍꯥꯏꯌꯣ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯅꯔꯕꯣ ꯍꯣꯏ ꯅꯪ ꯂꯥꯏꯚ ꯊꯥꯒꯦ ꯊꯥꯔꯣꯅꯨꯗ ꯂꯥꯏꯚ ꯊꯥꯕꯁꯤ ꯇꯝꯃꯤꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯈꯔ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎꯅꯦ ꯅꯪꯅ ꯍꯩꯇꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈꯤꯗ꯭ꯔꯦ ꯂꯣꯏꯅ ꯃꯤ ꯑꯍꯥꯟꯕꯗꯗꯤ 15 16ꯒꯨꯝꯕ ꯌꯧꯔꯕꯅꯦꯕ ꯂꯣꯏ ꯄꯠ 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 ꯊꯣꯛꯅꯈꯤꯗꯅꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯌꯥ ꯂꯩꯕ ꯍꯧꯖꯤꯛ ꯃꯤ ꯑꯅꯤꯈꯛ ꯂꯩ ꯕꯣꯅꯤ ꯀꯩꯗꯧꯔꯤꯒꯦ ꯆꯤꯇꯣꯟ ꯗꯣ ꯕꯣꯅꯤ ꯌꯦꯡꯍꯜꯂꯧꯅꯦ ꯀꯥꯏꯅ ꯍꯥ 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 ꯀꯥꯏꯅ ꯌꯦꯡꯍꯟꯕꯤꯔꯛꯀꯅꯣ ꯑꯩ ꯆꯥꯛꯆꯥ ꯇꯣꯂꯛꯄꯩ ꯋꯥꯕꯅ ꯂꯣꯏ ꯎꯂꯥꯡꯅ ꯂꯣꯏ ꯑꯩ ꯁꯛ ꯌꯥꯝ ꯊꯤ
Tobi na hayengi ngamabo. Paikagido. Angang paika liaba mayam. Hayeng moje mes paika oiba. Mes paika ni na kang de. Hayeng ngam gadoira angang ai ichan pa no pinga dum class 9 hojik tamya do na moi paika tawriaba. Paika thariba. Tawriaba bu kaino. Paika thari, paika chatli. Oh, paika chatliaba. Paika tawri. Nang hairo ba. Paika chatliaba. Mojala anga hotpa gase kaya hai khangde da. Ayeng ngamdra deba. Namabo. Khata ngai he. Chắc rồi là một tao nuôi nè ra một cái đó tao ngàn tá nó đồ chủ nó tra thì ai baro bông ngày lệ ai hoài Aje mi per mak to khre ne. Ja 2 dagi 3 dagi 2 chaga 2 dagi mo 1 chaga uji 0 do ne. nang na cái đó tao đây Wo lak cheni. Aje o ka ku thara ga tham noi ne ba. Aje sumain to ra ga. Jungalu. ôi chàng tôi già rồi Ba se. phải Sumaina. phải luôn nè Dumai jauh ni, dumai jauh. Dumai do. Nade dumai do ready ulta ugani. Hadi sumaina phaina le lu ba. Kaida. Phaina le lu ba. Sumaina paina. Ah. Paina lai na da bani ne. Later you know nang gade cable do ja ra na di. Num pai je ra ga. Mayam ai sak ubada nung si da ba ya ni da. nang nó sao dám phải giờ đi xí bù Sa mo je chira ga ya dre an noi ra ni na ko. Si mo to re. ai na phát na cái gì hero mà hali tu tu Ya dre sam ni yaw dre mi na ko. Si da si ni tang. Si ni tang ya dre. Tao lôi đấy, ama cực thì chẳng nghe, thằng cái chơi đi, một chẳng biết được bây giờ một ta một tô rồi, as punci chứ mua bây giờ này, pun dia ya wan ngai ni wa kunam ni suar này nè cô, as kaya đó nè ngang đó mayam đó chứ, nungai đó share to nè ngang, nè. Aina lay bang ham je mayam ingya ba dum sajara june adum temperate region hai tare do ayung din da budi dum khara budi sai sai nungdang ga sa de dana nungdang de chu de sai mà si phải giúp chút từ đây sa da wat le dana na chang bi chan thoi di ngo mang lai thung ni Zizi, cái nông cái gì cả, mà ai na cái nó puro vậy chứ ya đó mà, cái nóng ngon nó sẽ thầm ya đó mà ya đó đi mà, ya đó đi mà, dùng cái luôn nè Ai na phaina to ha. phải na cái ra đó, lo mày khôi gì cái ổ ba chi nào tục quá mày nó vui con nó làm gì đi mày mà chúng này cha lùi thì hai cha thì chúng thợ thằng tao bị đường lùi cha nang je pana jana to nan lon ga hao jen bo wali ne hôi nè tinh gạo đấy ta đấy anh là cha thì nó thua mà gì măng nó lì nè tum gi chai do cha ngam dap tu ni tum do
ꯆꯥꯡ ꯑꯃꯗꯅꯤ ꯈꯤꯇꯪ ꯇꯤꯠ ꯂꯥꯎꯗꯗꯅꯤ ꯍꯥꯞꯄ ꯑꯩꯗꯤ ꯆꯥ ꯈꯛꯇ ꯊꯛꯅꯤꯡꯕꯅꯦꯕ ꯆꯤꯅꯤ ꯍꯥꯞꯄꯁꯨ ꯐꯠꯇꯦ ꯍꯥꯏꯌꯦꯕ ꯍꯛꯆꯥꯡꯁꯦ ꯆꯥꯎꯊꯣꯛꯑꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯤꯅꯤꯒ ꯍꯥꯞꯇꯦ ꯊꯨꯝꯒꯤꯅꯤ ꯊꯨꯝꯒꯤ ꯅꯪꯒꯤꯗꯣ ꯑꯩꯒꯤꯗꯤ ꯆꯤꯅꯤ ꯌꯥꯎꯗꯗꯤ ꯊꯛꯅꯤꯡꯗꯦ ꯊꯨꯝ ꯈꯤꯇꯪ ꯈꯛ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯏꯗꯤ ꯑꯩ ꯆꯥ ꯃꯅꯥ ꯈꯛꯇ ꯅꯪ ꯀꯔꯤꯝ ꯍꯥꯞꯄ ꯑꯣꯏꯔꯒꯅ ꯆꯥ ꯃꯅꯥ ꯑꯗꯣ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯆꯥ ꯃꯅꯥ ꯋꯥꯠꯂꯦ ꯋꯥꯏ ꯃꯅꯥꯗꯣ ꯆꯥꯃꯅꯥ ꯋꯥꯠꯂꯦꯕ ꯈꯥꯕꯅꯤ ꯀꯩꯅꯣ ꯅꯪꯗꯨ ꯈꯔ ꯃꯈꯥ ꯂꯩ ꯃꯌꯥꯝ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯡꯅ ꯒꯤꯐ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝ ꯊꯥꯗꯕꯤꯔꯝꯃꯨ ꯑꯁꯤ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯤ ꯀꯥꯕ ꯉꯝꯃꯔꯣꯏꯑꯕ ꯑꯁꯤꯒꯤꯅꯦ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯁ ꯃꯌꯥꯝ ꯌꯥꯎꯗꯅ ꯀꯔꯤꯝ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅꯦꯕ ꯏꯁꯤꯡꯁꯦ ꯀꯅꯥꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯂꯨꯔꯤꯁꯦ ꯕꯥꯇꯤꯟꯁꯦ ꯍꯥꯖꯤꯜꯂ ꯊꯝꯃ ꯀꯅꯥꯅꯣ ꯂꯣꯏꯊꯣꯛꯑꯝꯃꯤꯁꯦ ꯈꯨꯠ ꯍꯥꯝꯕꯒꯤ ꯈꯨꯠꯇ ꯑꯃꯗ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃ ꯆꯪꯕ꯭ꯔꯣ ꯑꯁ ꯂꯥꯡꯒꯅꯨꯗ ꯂꯥꯏꯚ ꯊꯥꯕꯒ ꯌꯥꯔꯔꯣꯏ ꯁꯤ ꯆꯠꯂꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯅꯣꯏ ꯇꯧꯔꯤꯕ ꯆꯥꯛꯁꯨ ꯆꯥꯁꯤꯜꯂꯤ ꯇꯟ ꯍꯧꯔꯒꯁꯨ ꯆꯥꯁꯤꯜꯂꯤ ꯅꯣꯏ ꯇꯧꯔꯤꯁꯦ ꯃꯥ ꯕꯦꯔꯥꯅꯤ ꯅꯣꯏꯁꯦ ꯄꯨꯛꯊꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯄꯤ ꯁꯨꯝ ꯃꯄꯥꯟ ꯂꯝꯗꯗꯤꯅꯦ ꯀꯩ ꯇꯧꯏ ꯍꯥꯏꯗꯤ ꯍꯣꯏ ꯆꯥꯛꯁꯨ ꯈꯤꯇꯪ ꯑꯗꯩ ꯇꯟꯁꯨ ꯆꯥꯕ ꯂꯩ ꯅꯠꯇ꯭ꯔꯥ ꯅꯨꯡꯗꯥꯡꯒꯤꯗꯤꯅꯦ ꯇꯟ ꯑꯃ ꯅꯠꯇ꯭ꯔ ꯑꯅꯤ ꯆꯥꯛ ꯈꯛꯇꯪꯒ ꯑꯗꯨꯃꯥꯏꯅ ꯆꯥꯅꯔꯤ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯇꯟ ꯆꯥꯕꯅꯗꯤ ꯐꯩ ꯑꯩ ꯍꯧꯕꯗ ꯋꯥꯏꯅꯦ ꯑꯗꯨꯅ ꯑꯩ ꯇꯟ ꯆꯥꯅꯤꯡꯗꯦꯅꯦ ꯍꯧꯕꯗ ꯋꯥꯕ ꯀꯥꯏꯅ ꯃꯤ 5ꯒꯤ ꯍꯧꯔꯛꯄꯗꯗꯤ ꯂꯣꯏꯌꯦꯕꯅꯤ ꯍꯧꯖꯤꯟꯒꯗꯕꯅꯤ ꯃꯌꯥꯝꯁꯦ ꯀꯝꯕꯜ ꯆꯨꯞꯄꯦꯕ ꯁꯤ ꯀꯝꯕꯜꯁꯦ ꯍꯧꯖꯤꯛ ꯌꯨꯁ ꯇꯧꯋꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕꯗꯣ ꯁꯤꯒꯗꯤ ꯑꯗꯨꯝ ꯏꯪꯉꯦꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯪꯒꯥꯝꯒꯁꯨ ꯑꯗꯨꯝ ꯐꯪꯉꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯍꯪꯒꯥꯝꯒ ꯐꯪꯉꯗꯅ ꯑꯗꯨꯝ ꯍꯪꯒꯥꯝ ꯑꯩꯈꯣꯏꯒꯤ ꯐꯨꯠꯂꯒ ꯑꯗꯩ ꯀꯩꯅꯣꯒꯨꯝꯕ ꯉꯥ ꯑꯌꯥꯏꯕꯒꯨꯝꯕ ꯍꯥꯞꯄꯗꯤꯕ ꯍꯥꯎꯔꯦꯕ ꯕꯦꯒꯗꯨ ꯁꯣꯝ ꯊꯝꯈꯣ ꯌꯥꯜꯂꯤꯗꯣ ꯃꯌꯥꯝ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯑꯣ ꯑꯩꯒꯤ ꯂꯥꯏꯚꯁꯤ ꯈꯪꯗꯦꯗ ꯍꯩꯇꯦꯗ ꯍꯩꯇꯕꯒꯤꯔ ꯁꯤꯁꯦ ꯆꯪꯉꯛꯇꯣꯏꯁꯦ ꯂꯧꯊꯣꯛꯈꯣ ꯍꯩꯇꯕꯒꯤ ꯑꯣꯏꯕ ꯇꯥꯏꯅꯦ ꯍꯩꯇꯕꯒꯤꯅꯤ ꯍꯩꯇꯕꯒꯤꯔ ꯑꯁ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯀꯔꯤꯅꯣꯅꯦ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃ ꯁꯛꯎꯗꯅ ꯑꯁ ꯅꯣꯏ ꯑꯩ ꯏꯁꯩ ꯃꯇꯦꯛ ꯀꯔꯤ ꯏꯁꯩꯅꯣ ꯑꯩꯅ ꯁꯛꯇꯣꯏꯁꯦ ꯑꯍꯤꯡ ꯇꯥꯡꯕ ꯍꯣꯏꯗ ꯄꯦꯜꯂꯦ ꯁꯛꯄꯤꯔꯅꯨ ꯑꯊꯦꯡꯕꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯈꯣꯡꯂꯤ ꯆꯦꯛꯂꯥꯎ ꯑꯍꯤꯡ ꯇꯥꯡꯕ ꯑꯊꯦꯡꯕꯁꯤꯗ ꯊꯃꯣꯏ ꯁꯣꯛꯅ ꯈꯣꯡꯂꯤꯕꯤ ꯆꯦꯛꯂꯥꯎ ꯅꯪꯕꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯗꯥꯏꯅꯦ ꯇꯥꯏꯕꯪ ꯃꯤꯀꯞ ꯇꯝꯈꯔꯦꯅꯦ ꯍꯣꯏ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯍꯣꯡꯂꯅꯨ ꯍꯧꯖꯤꯛ ꯑꯋꯥꯕꯒꯤ ꯏꯁꯩꯗꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯁꯨꯔꯅ ꯍꯧꯅꯁꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯑꯩꯁꯨ ꯈꯪꯉꯝꯗꯦꯅꯦ ꯊꯃꯣꯏ ꯃꯥꯁꯨ ꯍꯥꯏꯕ꯭ꯔꯥ ꯊꯃꯣꯏ ꯑꯩꯁꯨ ꯍꯥꯏꯕ꯭ꯔꯥ
Ai không biết ai xây giờ nó gì xây rồi Ahing gì ta tanglaw ating basida Thamoy sok na khungli bichiklao Bang 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 rồi ta có nó bà nó hai cái thằng đúng không mayamsu isai ngangnarangani da akoi isai sakpo udi na chade ko mayam Papaisu jaw na. isai sakpo di na chade ko bà hai cái tàu rồi nungai thokpa Papaisu wa jaw na punna to. awa base kitang phagadra aina bà nó pi với thằng đúng không bà Kong thì anh đi lạc từ từ life ta lakpagi namakta thagasari welcome to my life thank you for welcome to my life thank you for coming Loi di ne ate si di ila 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 loi. wa sei chau na ngang nu law na lauda roi nu mà ngang mà ta đi mana ngang wa mata na da bataw nu ko bi da anga do hotaro Wala ay tao dahil maroon lali. isai ama kakti sakti sakningi ne isai ama di sakti sakningi ba oh the beginning after the end oh again I will start sure King Kong कर्म साक्षी का है संसार से नगिनी लोइने जानबी दत्ते कनागी ऐसी सुनंगिनी तम लगी खुदो लोइना पीर गेलोइना अखाक पथम लरोई अपाम्बत लौरो ने संसार से ना 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 नगिनी लोइने जानबी नत्ते कनागी ऐसी सोनंगिनी तम लगी खुदो लोइना पीर गेलोइना अखाक पथम लरोई अपाम्बत लौरो ने संसार से Numit kauba batagi maseng mangan gumlabi kusura sitana leiteng oi rabi tatawan misak sing na pau kalak sa binang ni alam ki gadara nangondagi sargagi Zagoy sabi apsara sindura da संसार से नंगिनी लोई न जानबी नत्ते कनागी ऐसी सुनंगिनी तम लगी कुदो लोइना पीरा गेलोइना अखाक पथम लरोई अपाम्बत लौरो ने संसार से अस असीदी सैसक्प असेंबा सैसक्पदुदी ताबद माना उरदी अꯩगी लाइफ ताबसे उरदी अस अमुक्तोइबा चाइरनी अमुक्तोइबा तीर ngang करिगी कइनोने वारकी कलाकारने bathroom singer na har prakang dini undong di kai reda sajana mamatasu nung sikibadu dagi aina nang bunung sibana sarugsa maheli Romeo na Juliet
ꯅꯤꯡꯖꯕꯗꯨꯗꯒꯤ ꯍꯦꯜꯂꯛꯈꯤꯒꯗꯔꯥ ꯅꯪꯉꯣꯟꯗꯒꯤ ꯁꯔꯒꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯁꯤꯡꯗꯨꯅ ꯇꯦꯡ 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 ꯁꯪꯁꯥꯔꯁꯦ ꯅꯪꯒꯤꯅꯤ ꯂꯣꯏꯅ ꯆꯥꯅꯕꯤ ꯅꯠꯇꯦ ꯀꯅꯥꯒꯤ ꯑꯩꯁꯤꯁꯨ ꯅꯪꯒꯤꯅꯤ ꯃꯌꯥꯝ ꯏꯁꯩ ꯃꯌꯦꯛꯇ ꯍꯦꯜꯂꯣ 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 ꯃꯌꯥꯝꯅ ꯑꯩ ꯏꯁꯩ ꯁꯛꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯗꯤ ꯑꯩꯁꯤ ꯍꯥꯟꯅꯗꯒꯤ ꯔꯦꯇꯤꯡꯁꯦ ꯑꯗꯨꯝ ꯗꯥꯎꯟ ꯑꯣꯏꯔꯛꯇꯅ ꯃꯌꯥ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯃꯇꯦꯡ ꯃꯌꯥꯝ ꯃꯐꯝꯗ ꯅꯤꯖꯔꯤ ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯍꯥꯏꯅ ꯆꯨꯝꯅ ꯁꯦꯟ ꯇꯤꯡꯒꯗꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯑꯩꯈꯣꯏꯅ ꯒꯤꯞ ꯑꯃ ꯄꯤꯔꯒ ꯑꯩꯅ ꯑꯃꯨꯛ ꯒꯤꯞ ꯔꯤꯇꯔꯟꯗ ꯇꯧꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯇꯪ ꯑꯁꯤ ꯁꯦꯟ ꯇꯤꯡꯕꯁꯨ ꯅꯠꯇꯦ ꯐꯠ 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 ꯑꯃꯈꯛ ꯀꯣꯃꯦꯟ ꯃꯆꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯠ ꯑꯃꯨꯛ ꯊꯥꯗꯕꯤꯔꯝꯕ ꯃꯗꯨ ꯈꯛꯇꯅꯤ ꯖꯔꯃꯖꯣꯏ ꯀꯧꯕ ꯃꯍꯥꯔꯥꯖ ꯀꯌꯥꯗ ꯃꯅꯤꯡ ꯊꯤꯖꯕꯅꯣ ꯍꯥꯏꯔꯕꯗ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯎꯄꯥꯏꯗꯤ ꯂꯩꯇꯕ ꯏꯁ ꯀꯔꯤꯅꯣ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯗꯣꯛꯀ ꯍꯣꯡꯖꯤꯟꯒ ꯊꯕꯛꯁꯤꯅ ꯃꯦꯟ ꯃꯥ ꯇꯥꯕ ꯊꯕꯛ ꯅꯠꯇꯦ ꯇꯧꯔꯤꯕꯁꯤꯗꯤ ꯖꯟꯃꯖꯣꯏ ꯀꯧꯕ ꯃꯍꯥꯔꯥꯖ ꯀꯌꯥꯗ ꯃꯅꯤꯡ ꯊꯤꯖꯕꯅꯣ ꯍꯥꯏꯔꯕꯗ ꯃꯥꯏꯀ꯭ꯔꯣꯁꯤꯗꯤ ꯏꯆꯠ ꯆꯠꯂꯣꯏꯕ ꯌꯥꯗꯦ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯗꯦꯁ ꯑꯁꯤꯗ ꯐꯪꯕ ꯅꯠꯇꯦꯗꯣ ꯑꯁꯤꯗꯤꯅꯦ ꯂꯝꯗꯝ ꯑꯔꯥꯞꯄ ꯐꯣꯔꯦꯟ ꯍꯥꯏꯕ ꯂꯝꯗꯨꯒꯤꯅꯤ ꯑꯗꯨꯁꯨ ꯃꯃꯤꯡ ꯈꯪꯗꯦ ꯐꯣꯔꯦꯟ ꯍꯥꯏꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗꯒꯤ ꯑꯩ ꯏꯁꯥꯅ ꯆꯠꯂꯒ ꯂꯧꯖꯔꯨꯕꯅꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯗꯕꯅ ꯍꯩ ꯈꯪꯗꯕ ꯈꯪꯍꯧꯔꯣ ꯇꯥꯍꯧꯗꯕ ꯇꯥꯍꯧꯔꯣ ꯑꯁꯤꯅꯤ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯁꯦ ꯑꯦꯛꯗꯝ ꯁꯤꯁꯤꯅꯤ ꯌꯦꯡꯉꯨ ꯃꯔꯤꯒꯤ ꯃꯔꯥꯡꯒ ꯀꯔꯤꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯌꯥꯝꯅ ꯊꯤꯅ ꯇꯥꯡꯕ ꯃꯥꯏꯀ꯭ꯔꯣ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯕꯁꯦ ꯖꯟꯃꯖꯣꯏ ꯀꯧꯕ ꯃꯍꯥꯔꯥꯖ ꯀꯌꯥꯗ ꯃꯅꯤꯡ ꯊꯤꯖꯕꯅꯣ ꯍꯥꯏꯔꯕꯗ ꯃꯌꯥꯝꯅ ꯂꯥꯏꯚ ꯆꯪꯕꯤꯔꯛꯂꯦ ꯍꯥꯏꯔꯒ ꯀꯣꯃꯦꯟꯗꯣ ꯃꯆꯥ ꯑꯃꯃꯝꯗꯪ ꯄꯠ 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 ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯗꯣ ꯊꯥꯗꯕꯤꯔꯕ ꯑꯗꯨꯒ ꯂꯣꯏꯅ ꯂꯥꯏꯛꯇꯣ ꯃꯆꯥ ꯑꯃ ꯀꯤꯛ ꯍꯦꯛ ꯅꯝꯕꯤꯔꯝꯕ ꯑꯗꯣ ꯅꯧꯅ ꯆꯪꯕꯤꯔꯕꯁꯤꯡꯕꯨꯗꯨꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯔꯕꯗ ꯒꯤꯞ ꯃꯆꯥ ꯑꯃ ꯇꯛ ꯑꯗꯩ ꯀꯃꯦꯟ ꯃꯆꯥ ꯑꯃ ꯇꯛ ꯑꯗꯩꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯊꯛ ꯅꯝꯕꯤꯔꯝꯃꯕ ꯑꯗꯨꯅꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯍꯥꯏꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯃꯥꯡꯗ ꯊꯥꯔꯒ ꯆꯠꯄ ꯅꯠꯇꯦꯅꯦ ꯃꯅꯤꯡꯗ ꯏꯟꯖꯒꯦ ꯍꯥꯏꯔꯤꯃꯤꯅꯦ ꯑꯁ ꯑꯩ ꯐꯅꯁꯨ ꯀꯨꯏꯔꯕꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤ ꯑꯩꯒꯤ ꯁꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯨ ꯐꯅꯗꯤ ꯌꯥꯝꯃꯦ ꯍꯥꯏꯕꯨꯅꯦ ꯍꯥꯏꯗꯤ ꯄꯨꯈ꯭ꯔꯤꯗꯤ ꯂꯩꯔꯒ ꯏꯁꯤꯡ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯏꯁꯤꯡꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯉꯥ ꯂꯥꯛꯀꯅꯤꯗꯣ ꯑꯗꯨꯅꯤꯅꯦ ꯀꯞꯅꯤꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯦ ꯑꯗꯨꯅꯦꯕ ꯃꯌꯥꯝꯁꯨꯅꯦ ꯑꯩꯅ ꯉꯥꯡꯕꯁꯤ ꯇꯥꯅꯤꯡꯗꯅ ꯃꯥꯅꯦ ꯄꯠ ꯃꯃꯥꯡꯗꯗꯤ ꯍꯦ 35 40 ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗ 4,000 5,000 ꯂꯥꯛꯏ ꯑꯗꯨ ꯃꯣꯏ 4,000 5,000 ꯂꯥꯏꯛꯇꯣ ꯊꯛ ꯅꯝꯕꯤꯔꯝꯃꯗꯤꯅꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯕ ꯍꯦꯜꯂꯣ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯁꯤꯁꯨꯅꯦ ꯑꯁꯤ ꯐꯣꯔꯦꯟ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯗꯒꯤ ꯑꯁꯤ ꯄꯨꯔꯛꯄꯅꯦꯕ ꯈꯣꯡꯅ ꯆꯠꯂꯨꯔꯒ ꯑꯗꯨꯒ ꯁꯤꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯉꯧꯁꯨ ꯉꯧꯏ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯏꯕꯗꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯌꯥꯝꯁꯨ ꯀꯣꯃꯦꯟꯗ ꯊꯥꯗꯕꯤꯔꯝꯃꯨ ꯀꯔꯤ ꯑꯣꯏꯅ ꯂꯥꯏꯐꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ
ꯊꯥꯕꯅ ꯍꯦꯟꯅ ꯐꯕ ꯑꯗꯨꯒ ꯑꯩꯗꯤ ꯂꯥꯏꯚ ꯊꯥꯔꯒ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯖꯟꯃꯖꯣꯏ ꯀꯧꯕ ꯃꯍꯥꯔꯥꯖꯥ ꯀꯌꯥꯗ ꯃꯅꯤꯡ ꯊꯤꯖꯕꯅꯣ ꯍꯥꯏꯔꯕꯗ ꯑꯣꯖꯥ ꯅꯥꯏꯗꯕ ꯍꯩꯁꯤꯡꯅ ꯑꯣꯏꯔꯤꯕ ꯍꯥꯏꯗꯨꯔꯥ ꯑꯣꯖꯥꯁꯤ ꯀꯅꯥꯗ ꯑꯣꯖꯥ ꯒꯨꯔꯨ ꯈꯜꯂꯒ ꯐꯒꯗꯧꯕ ꯈꯪꯗꯦ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯒꯗꯕ ꯈꯪꯗꯦ ꯃꯤꯁꯤꯅ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯃꯨꯛ ꯊꯣꯛꯈꯤ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯃꯨꯛ ꯊꯣꯛꯈꯤ ꯍꯥꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕꯗ ꯁꯦꯀꯦꯟ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯔꯞꯇꯤ ꯏꯪꯉꯤꯗ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯐꯝꯅꯤ ꯍꯧꯖꯤꯛꯇꯤ ꯃꯩꯗ ꯑꯩꯈꯣꯏꯒꯤ ꯈꯥꯡ ꯑꯁꯥꯕꯒꯤ ꯃꯅꯥꯛꯇ ꯐꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯅꯨꯡꯗꯥꯡꯕꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯂꯣꯏꯔꯦ ꯁꯥꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯑꯗꯨꯝ ꯕ꯭ꯂꯥꯡꯀꯦꯠꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯑꯕ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯨꯛ ꯁꯥꯏ ꯑꯃꯨꯛ ꯏꯪꯉꯤ ꯑꯄꯪꯕꯅꯤ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯑꯄꯪꯕ ꯃꯌꯥꯝꯕꯅꯤ ꯑꯄꯪꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩ ꯐꯅꯁꯨ ꯀꯨꯏꯔꯦ ꯆꯍꯤ 2-3 ꯍꯩꯖꯤꯜꯂꯛꯇꯣꯔꯦꯅꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯛꯏꯁꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕꯒꯤ ꯀꯥꯟꯅꯐꯝꯁꯦ ꯂꯩꯁꯜꯂꯛꯇꯦꯕ ꯊꯥꯡꯒꯠꯀꯦ ꯇꯧꯏ ꯊꯥꯡꯒꯠꯄꯒꯤ ꯃꯇꯝꯁꯤ ꯏꯐꯪ ꯐꯪꯅꯗꯕ ꯑꯗꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁ ꯋꯥꯁꯨ ꯋꯥꯔꯦ ꯉꯁꯤꯁꯦ ꯀꯣꯏꯆꯣꯡ ꯆꯣꯡꯅ ꯆꯠꯂꯨꯕꯅꯦꯕ ꯑꯩ ꯊꯕꯛꯁꯦ ꯑꯃꯗꯒꯤ ꯑꯃꯗ ꯑꯩ ꯅꯨꯡꯊꯤꯟ ꯄꯨꯡ 4ꯗꯒꯤ ꯍꯧꯔꯒ ꯑꯁꯨꯝ ꯂꯣꯏꯁꯤꯟꯕꯗ ꯄꯨꯡ 7ꯗ ꯂꯣꯏꯕꯅꯦꯕ ꯉꯁꯤꯗꯤ ꯑꯃꯈꯛꯇꯤ ꯊꯕꯛꯇꯨ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯋꯥꯔꯛ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯔ ꯃꯇꯝ ꯐ꯭ꯔꯤ ꯑꯣꯏꯕꯁꯤꯗ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯉꯥꯡꯈꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯒ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯣꯏ ꯑꯄꯪꯕꯅꯤ ꯍꯥꯏꯗꯤ ꯍꯩꯇꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯣꯏꯗ ꯄꯥꯗꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯗꯤ ꯑꯩ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯦ ꯀꯤꯡ ꯀꯣꯡ ꯚꯦꯔꯤ ꯕꯤꯖꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯣꯏꯕꯁꯤꯅꯕ ꯂꯥꯏꯐꯁꯦ ꯆꯪꯉꯛꯄ ꯌꯥꯗꯕꯖꯥꯠꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ 0ꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯅꯦ ꯑꯦꯁ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯇꯣꯏꯕ ꯏꯪꯂꯤꯁ ꯀꯩꯅꯣ ꯍꯤꯟꯗꯤꯒꯤꯁꯨ ꯃꯇꯦꯛ ꯉꯪꯁꯤꯅꯦ ꯃꯌꯦꯛ ꯂꯣꯏ ꯂꯥꯜꯂꯝꯗꯅ ꯑꯃꯨꯛ ꯃꯌꯥꯝꯅ ꯐꯅꯤ ꯇꯥꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯁ ꯅꯪꯕꯨ ꯍꯤꯟꯗꯤꯒꯤ ꯏꯁꯩꯕꯨ ꯅꯣꯡꯇꯪ ꯁꯛꯄ꯭ꯔꯅꯦ ꯑꯦꯁ ꯍꯩꯁꯨ ꯍꯩꯇꯕ ꯅꯪꯅ ꯃꯌꯥꯝꯅꯅꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯅꯣꯡꯃ ꯏꯁꯩꯁꯨ ꯌꯦꯡꯗꯕ ꯅꯪꯅ ꯏꯁ ꯑꯩꯅꯦ ꯑꯃ ꯇꯧꯏ ꯐꯤꯂꯝ ꯌꯦꯡꯉꯦꯗꯅ ꯃꯣꯕꯥꯏꯜꯗ ꯐꯤꯂꯝ ꯌꯦꯡꯉꯦꯗꯅ ꯌꯦꯡꯕ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯇꯨꯝꯕꯅ ꯍꯥꯜꯂꯦ ꯑꯩ ꯃꯣꯕꯥꯏꯜ ꯌꯦꯡꯉꯤꯁꯤ ꯑꯗꯨꯝ ꯑꯩꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯨꯈꯛ ꯌꯦꯡꯉꯒ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯩ ꯑꯇꯣꯞꯄꯗꯗꯤ ꯀꯔꯤꯝ ꯁꯤꯖꯤꯟꯅꯖꯗꯦꯕ ꯃꯣꯕꯥꯏꯜ ꯌꯦꯡꯕꯁꯦ ꯑꯩ ꯍꯦꯕꯤꯠ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯝꯇꯪ ꯍꯦꯕꯤꯠ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯅꯕꯒꯤ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯍꯦꯕꯤꯠꯁꯦ ꯂꯩꯇꯕ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯁꯦ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯃꯊꯪ ꯁꯤꯌꯥꯔꯗꯣ ꯇꯛ ꯇꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯄꯠꯂꯥꯎ ꯆꯪꯉꯛꯏꯗꯅ ꯍꯩꯇꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯑꯝꯇꯪ ꯌꯦꯡꯁꯤꯍꯦ ꯃꯁꯤꯒꯤ ꯅꯤꯄꯥ ꯑꯍꯟ ꯅꯥꯎ ꯑꯗꯩ ꯀꯔꯤ ꯆꯥꯎꯕꯪ ꯍꯥꯏꯗꯣꯏꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯁꯤꯅ ꯇꯧꯔꯤꯁꯦ ꯑꯝꯇꯪ ꯌꯦꯡꯁꯤꯍꯦ ꯑꯗꯨꯅꯤ ꯑꯁ ꯃꯣꯏ ꯀꯩ ꯔꯥꯅꯨ ꯃꯟꯗꯣꯜ ꯀꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯃꯟꯗꯣꯜ ꯀꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯆꯠꯀꯅꯤ ꯍꯣꯏ ꯊꯥꯅꯤꯡꯗꯦ ꯊꯪꯅꯕ ꯃꯤꯅ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯍꯥꯏꯔꯛꯑꯅꯤ ꯑꯣꯏꯈꯤꯕ꯭ꯔꯅꯦ ꯑꯥꯒ ꯂꯥꯎꯔꯨꯅꯨ ꯑꯣ ꯒ ꯂꯥꯎꯅꯨ ꯍꯥꯏꯔꯣ ꯍꯣꯏꯗ ꯑꯩꯅꯕꯨꯗꯤ ꯆꯨꯝꯅ ꯏꯁꯩ ꯁꯛꯆꯕꯀꯣ
Isai sakpin oini akoigi kan stage gumada isai sakpada mong jadadi mina hong arang khang dabida kari kari no langjalakpudo nung asing kisauradi nung chaba kalagar oidoineba es mahani tau bera tai tau loi tau se as ka indo mayam sum oida padaba sum ngang manida da mayam jamna kena tau yana khanbino adi tau akan khanbino adi haitabani khangdabani haina sum ngapio adoni ai lâu lẻ hôn lây bên nào đó mà si ai hidak chào thì ông kí dây vào xin nó ngoài tao nghe đó tao nói đó Asmanu rasa lah chemical ni na pat kena tau raga daga sathat kedra kotat kedra kia kara di adu ni quay đấy kỳ gì nè lúc thua ra là cái số đầu tiên lúc lẻo cái gì adu ni phần này đi quỳ life thay gì pung ba jala ka dawri mini puma to gummadi yan dawri ba adu ni ba dawri se ija mukchang yang toki taw ya mayam lu gabi ra bro mayam bu chak thong na ra bu nga yen ai di aw ba maten ma koi thong laga chabi ra bro ai tra kan kamai to na hai ra pa Mayam look happy the bro. mayam na am ta hai ro ba se nang mayam Look happy the bro. lu ga bi ra bro Natragana thongat labo. thonggat labo nuk ju jala na hai na Zle mingi wang ang lipit ka taw mang. Nangay tro. isingang do haidra di mi tani mo wale ba sigane pa dei luri ji Karangay nang nasak to jening da lak. bai jengning da ba na tin ngang bai bi do sak na ga ja pon ni masak ti da ba na akdam million trillion jo ga mu lei re ba masak do ji moi na ne ngang mo tani mo phau ya bai sum da bu sunang ni la da norendra ni ngom jo re di as moi do yaw re da di mayam na jingning mo phau ya magi dialogue pi mong du ta ba ita adu ne ko ai di luri si wangang sang ji am hi ba ta ya wangang mo si mem micro sai ko pa ka cha wangang mo si hi tra ga di mem na taning ba si phau di adu na so ang changai toki ang changai toki tau ya Amuk jangi amuk thui. mai ya da ga ba je lo to kai samina o waka samina do sallata hore ukha waka da deng anda di ba je sa ai di song ne ba hey samina o ukha waka samina do sallata hore ukha waka da deng boy mi di viral chale ai ji di viral li la na mi mo na bu ji mu tal ni kai tau ji Nang siya do lang. Samina waka waki. dat waka waki na te samina ukha waka samina do sallata hore uda deng
meyamse amuk lai amuk thoki amuk lai amuk thoki amuk lai amuk thoki meyam changbi am dong kano do amom comment macha do amom like macha am dong tak tak am dong tawiram mune is saksi kano to purian akoy moy katang jeng manungay na way na Korean yung moy BTS ay kan aduy mamay do taklong may pantal law nung tat baye loy gini mo nang je besol lo kay oy mi beson am tay na masak pa sana ba besol ra ba nang malay le je ba beson na tadi kay no je kari do ataro beson ni le do beson mi lo kg tangkai da mi lupa 100 da le ni utaro mudra ni 70 rupees ni nang idum berapa Woi ni nan gi sem dukan ni jamna sel lo wei ban pa to ado mai motor di mulli as man na ga to sel lo patte ba mayam yo nei tara khena bai du lu ram ma manga khena lo ma de ekdam mukt na ekdam mathak ta pam da ga ai ngamal lo ngam da tu si ne tu mi dai tu ne ba to us nang kai du kai to ni mi su business karwa to jani hena kari tang hena pangudo du ne ma pa mi tu adu sau ya ponte agoina pa mi na hong na pangba poch pha ba mana pa mi na ahong ba to thamaga tang na jon ba hena kana ba mai ju mi business plan ni kino du sau ya ponte ke mai cái nó kadang ta ba sau ya ponte ke no mo mai su business to we plan ma khalam ya thok na thong ram ne e du ju mi do chang na be na na hong ta ma di center le re mi na pat ni do achan do ta dak chang chal le adu ne lam je ba tan le king kong chang ma ga tai di no king kong la kari noi gyan ta de king kong la kana bo hoi di ba amuk changa amuk thoki amuk changa amuk thoki hey chatle taklamda yumda halaki pugning nong sina bidai piramki dang thabali syong hawi wari saduna nong si kanaga kujeng paloina dang la na lawi ki ningol pungning na warau jaki de ai na tau do tarara la na lawi ki ningol pungning na warau jaki de ai na tau do thabali syong bado dang thabali syong bado dang hai ki da bana thabali syong bado ai ki da bana ningol khujing pairam da bani chatle taklam da yumda laki pukning nung sina bidai piramki thabali chung hawi wari saduna nung si kanaga kuzin paloina meyam bu hello meyam ai te du meyam haibiramu du loina na ai ni sikda ai na yamna nungsiraba ꯏꯁꯩꯁꯦ ꯁꯛꯈꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯦꯛꯇ ꯀꯔꯤꯗ ꯁꯨꯔꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕꯗ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯩ ꯁꯣꯅ ꯑꯃꯨꯛ ꯑꯣꯟꯊꯣꯡ ꯄꯥꯏꯒꯅ ꯋꯥꯏ ꯁꯤꯅ ꯆꯠꯂꯤꯅꯤ ꯍꯜꯂꯣ la Main sakjaro mathantagi mapau
ꯃꯊꯟꯇꯒꯤ ꯃꯄꯥꯎ ꯍꯥꯏꯔꯣ ꯕꯁꯟꯇꯒꯤ ꯍꯥꯏꯕ꯭ꯔꯥ ꯃꯊꯟꯇꯒꯤ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯁꯦ ꯕꯁꯟꯇꯒꯤ ꯍꯥꯏꯅꯤ ꯔꯠ ꯃꯊꯟꯇꯒꯤ ꯍꯥꯏꯕꯒꯨꯝ ꯇꯧꯋꯤꯗ ꯀꯥꯏꯗꯩ ꯃꯊꯟꯇꯒꯤꯅꯣꯅꯦ ꯉꯥꯎꯔꯣ ꯅꯪꯅꯕꯨ ꯁꯦꯝꯗꯣꯛꯑꯒꯦꯔꯣ ꯍꯩ ꯃꯊꯟꯇꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯏꯁꯩ ꯁꯛꯂꯒ ꯂꯥꯛꯑꯦ ꯃꯊꯟꯇꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ 이세이제 저기 따보자리고 너희 와도 콜로드나 안그도 홀로 싸싸싸 따도싱 나빠빠 하이다로 아이 딱비게 아이 나발이 딱비게 이노 하이베이트바 Why did you break my heart? Lang rồi mitani itakkanani aine isai sakchani Why did you fall in love? Why did you go away, 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 away? दिल मेरा चुराया क्यों? जब ये दिल तोड़ना ही था हमसे दिल लगाया क्यों? तुमसे मोड़ना ही था मैम इसे सकने हेलो 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 मैम इसे सकने इसे मैं किसी लान में जाओ मैम अपंग नया बनी ने नौनी नत्रगा मपियानी खल लगा ngapiu adum nungai to pagi adum pangsak sak pani ko ओ दिल को धड़कना तूने सिखाया दिल को तड़पना तूने सिखाया आँखों में आंसू छुपा के कही थी दिल को सलगना ने सिखाया सीने में बसाया क्यों उस गलती होने से क्षमा कीजिए जब ये दिल तोड़ना ही था हमसे दिल लगाया क्यों हमसे मोड़ना ही था दिल मेरा Why did you break my heart? Why did you fall in love? Why did you go away, away, away? Anh này cái không chắc chắn được cho cái mi bắt bắt thu kì xin được bài ngáo rồi nói nó cái đi nó gì cái phong chắc cái gì nó luôn nó cái luôn được bị luôn này luôn nó ung này ngày đêm ghê ấy nang bu mapuglangun amada leirang oina satlamu khurang oina ngang lagi thaja oina ngalamu nangandan ungning tam lagi chumra mama ei chai ye chumra ne ngai dem gi ai nanang bu mapuglangun amada karamna kaugani nangi nusi mai sakto nungmanangna kai nungmanangna kai ai gina inkiba marong laiba mikindo thamoi sina lairi makhai kauba ngamloi aina tarararang ngairem gi inang bu mayam asigi longje hapagane isai saktarage
Mapuglangon amada leirang oina salamu khoimu oina nganglagi thaja oina ngalamu nanganda nongning tamlagi ꯑꯗꯨꯅꯗꯤ ꯑꯩ ꯁꯤ ꯁꯛꯅꯤꯡꯕ ꯐꯥꯎꯔꯤꯌꯦ ꯅꯣꯡꯁꯤ ꯄꯤꯇꯤ ꯄꯤꯇꯤ ꯍꯥꯏꯔꯞꯀ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯗꯕꯤꯗ ꯍꯥꯏꯔꯞꯇ ꯄꯇꯠ ꯄꯇꯠ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤ ꯄꯨꯂꯤ ꯆꯨꯕ ꯅꯣꯡ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯆꯨ ꯇꯥꯔꯒꯗꯤ ꯏꯁꯩ ꯁꯛꯅꯤꯡꯕꯁꯦ ꯑꯩ ꯐꯥꯎꯋꯦꯕ ꯑꯗꯨꯅꯦꯗ ꯃꯌꯥꯝ ꯀꯣꯃꯦꯟ ꯃꯆꯥ ꯑꯃꯇꯪ ꯊꯥꯗꯕꯤꯔꯛꯎ ꯀꯣꯃꯦꯟ ꯃꯆꯥ ꯑꯃꯃꯝꯇꯪ ꯆꯪꯕꯤꯔꯛꯄ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯄꯠ ꯄꯠ ꯇꯧꯕꯤꯔꯝꯃꯨ ꯊꯥꯗꯕꯤꯔꯝꯃꯨ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯨꯏꯔꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯛꯄꯁꯦ ꯀꯨꯏꯔꯦꯕ ꯇꯧꯔꯤꯁꯦ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯔꯒ ꯑꯣꯏꯕ ꯇꯜꯂꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠꯀ ꯄꯤꯗꯦꯕ ꯑꯁꯤꯒꯅꯦꯕ ꯈꯛꯅꯤ ꯉꯥꯡꯕꯩꯇ ꯇꯧꯔꯤꯔꯥ ꯁꯛꯊꯤ ꯍꯥꯏꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯌꯥꯝ ꯑꯣꯏꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯂꯣꯏꯔꯕꯅꯤ ꯅꯪ ꯏꯁꯤꯡ ꯃꯁꯥ ꯊꯛꯇꯣꯏꯔꯥ ꯏꯁꯤꯡ ꯑꯁꯥꯕꯗꯤ ꯕꯦꯁꯅꯤꯅꯦ ꯊꯛꯇꯣꯏꯔꯥꯕ ꯏꯁꯤꯡ ꯑꯁꯥꯕꯗꯤ ꯊꯛꯇꯣꯏꯅꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯣꯛ ꯍꯥꯕꯤꯔꯕ꯭ꯔꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯗꯣꯏꯔꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯤꯔꯤꯒꯦ ꯍꯩ ꯊꯣꯡꯒꯦ ꯏꯪꯉꯥꯡꯁꯦ ꯍꯩꯇꯦꯕ ꯃꯌꯥꯝ ꯕꯤ ꯄꯣꯂꯥꯏꯠ ꯔꯦꯁꯄꯦꯛ ꯑꯣꯏꯅ ꯉꯥꯡ ꯃꯌꯥꯝꯕꯨ ꯂꯣꯛ ꯍꯥꯕꯤꯔꯕ꯭ꯔꯣ ꯃꯥꯅꯤ ꯁꯦꯁꯦ ꯑꯩ ꯃꯥꯗꯤ ꯅꯨꯄꯥꯅꯤ ꯑꯃꯒ ꯀꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯗꯤ ꯅꯨꯄꯥꯅꯤ ꯑꯅꯤꯒ ꯀꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯏꯁ ꯄꯦ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯏꯁꯤꯡꯁꯦ ꯑꯁꯧꯕ ꯏꯁꯤꯡꯅꯦꯕ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯥꯏꯌꯦꯁ ꯇꯦꯝꯄꯔꯦꯆꯔꯕꯨꯗꯤ ꯅꯠꯇꯦꯗ ꯇꯨꯃꯤ ꯅꯪ ꯈꯣꯠ ꯌꯥꯗ꯭ꯔꯦꯅꯦ ꯈꯅꯥꯎꯒꯁꯦ ꯌꯥꯗ꯭ꯔꯦ ꯈꯅꯥꯎꯒꯁꯦ ꯈꯪꯕ ꯑꯁ ꯇꯧꯗ ꯌꯦꯡ ꯊꯕꯛ ꯆꯠ ꯉꯝꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝꯁꯤ ꯂꯥꯟꯅ ꯈꯪꯕꯤꯅꯤꯡꯀꯣ ꯑꯁꯤꯁꯦ ꯏꯁꯤꯡꯅꯤ ꯃꯌꯥꯝꯗ ꯑꯩ ꯍꯩꯔꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯑꯩꯗꯤ ꯍꯩꯗꯥꯛ ꯅꯨꯡꯗꯥꯛꯀ ꯁꯤꯖꯤꯟꯅꯖꯗꯦ ꯎꯕꯤꯔꯦꯀꯣ ꯑꯩ ꯑꯁꯤ ꯍꯩꯗꯥꯛꯀ ꯊꯛꯇ꯭ꯔꯦꯕ ꯑꯩ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯤ ꯄꯪꯊꯛ ꯄꯪꯆꯥ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯑꯁꯤꯅꯤ ꯆꯍꯤꯅ ꯋꯥꯔꯛꯏ ꯑꯩꯁꯦ ꯊꯛꯅꯤꯡ ꯆꯥꯅꯤꯡꯕ ꯀꯔꯤꯝꯇ ꯐꯥꯎꯗꯦ ꯌꯥꯗ꯭ꯔꯦꯕ ꯅꯪ ꯁꯤ ꯍꯤꯗꯥꯛ ꯊꯛꯇꯣꯏꯔꯣ ꯈꯤꯇꯪ ꯍꯥꯞꯆꯜꯂꯨ ꯅꯪ ꯁꯤ ꯍꯥꯞꯆꯜꯂꯨ ꯑꯩꯁꯦ ꯕꯥꯏ ꯆꯥꯟꯁ ꯀꯤꯅꯤꯗ ꯅꯨꯡ ꯂꯩꯔꯝꯃꯁꯨ ꯑꯗ ꯐꯠ ꯂꯧꯊꯣꯛꯈꯤꯅꯕ ꯁꯤ ꯑꯩꯗꯤ ꯅꯣꯏ ꯌꯥꯗꯦ ꯑꯦꯂꯣꯄꯦꯊꯤ ꯍꯤꯗꯥꯛ ꯆꯥꯕꯗꯨ ꯀꯤꯌꯦꯕ ꯀꯃꯨ ꯁꯥꯏꯠ ꯏꯐꯦꯛ ꯑꯣꯏꯗꯅ ꯍꯣꯃꯤꯌꯣꯄꯦꯊꯤꯛꯁꯤꯅ ꯐꯩꯌꯦꯕ ꯑꯍꯨꯝ ꯈꯛꯇꯪ ꯊꯥꯗꯦ ꯇꯔꯦꯠ ꯅꯤꯄꯥꯜꯒꯨꯝꯕ ꯇꯔꯦꯠ ꯅꯤꯄꯥꯜ ꯊꯥꯗꯔꯤꯌꯦ ꯊꯥꯗꯔꯕ ꯑꯠꯆꯥ ꯚꯦꯔꯤ ꯒꯨꯗ ꯑꯩ ꯂꯥꯏꯛ ꯏꯠ ꯍꯣꯃꯤꯌꯣꯄꯦꯊꯤ ꯍꯤꯗꯥꯛ ꯊꯛꯄꯅ ꯐꯩꯌꯦꯕ ꯀꯤꯌꯦꯕ ꯅꯥꯔꯦꯒ ꯈꯣꯠꯂꯦꯒ ꯇꯧꯔꯗꯤ
ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯒ ꯈꯔ ꯆꯥꯎꯕꯒꯤ ꯍꯛꯆꯥꯡꯁꯦ ꯑꯗꯨꯝ ꯈꯔ ꯐꯔꯤꯅꯤ ꯑꯃ ꯇꯧꯋꯦꯕ ꯁꯥꯏꯌꯦꯅ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯔꯨꯔꯦꯕ ꯏꯔꯨꯖꯔꯨꯔꯦꯕ ꯇꯣꯏꯅ ꯏꯔꯨꯖꯕꯗꯒꯤꯅꯤ ꯇꯧꯔꯤꯁꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯤꯁꯦ ꯑꯁ ꯒꯨꯍꯥꯇꯤꯗꯒꯤ ꯑꯔꯨꯕ ꯁꯥꯏ ꯍꯥꯏꯔꯤ ꯗꯤꯜꯂꯤꯗꯁꯨ ꯁꯥꯔꯝꯒꯅꯤ ꯁꯥꯅꯦ ꯗꯤꯜꯂꯤꯁꯨ ꯈꯪꯗꯦꯗ ꯁꯥꯗꯦ ꯏꯪꯉꯦ ꯆꯠꯇꯕꯅꯤꯅ ꯃꯨꯝꯕꯩ ꯄꯨꯅꯥꯒꯨꯝꯕꯗꯤ ꯆꯠꯂꯨꯔꯦꯕ ꯃꯣꯏꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯦꯝꯄꯔꯦꯆꯔ ꯍꯦꯟꯒꯠꯂꯝꯃꯅꯤ ꯃꯣꯏꯗꯁꯨ ꯑꯩ ꯉꯝꯃꯔꯣꯏ ꯋꯥꯔꯦ ꯀꯩꯅꯣ ꯊꯣꯡꯉꯤ ꯑꯩꯁ ꯑꯔꯥꯝꯗꯥ ꯆꯥꯔꯤꯕ ꯑꯔꯥꯝꯗꯥ ꯍꯥꯏꯕ꯭ꯔꯥ ꯑꯔꯥꯝꯗꯥ ꯍꯥꯏꯕ꯭ꯔꯥ ꯑꯔꯥꯝꯗꯥ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯖꯣꯠꯂꯤ ꯀꯛꯏꯕ ꯃꯩ ꯃꯦꯆꯤꯟꯅ ꯇꯧꯔꯒ ꯖꯣꯂꯤ ꯀꯛꯄꯅꯦꯕ ꯃꯈꯣꯟꯗꯣ ꯈꯪꯗ꯭ꯔꯣ ꯊꯣꯏꯕꯤꯅ ꯌꯦꯡꯒꯤꯗꯣ ꯉꯝꯃꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯝꯃꯗ꯭ꯔꯣ ꯑꯁ ꯑꯩ ꯂꯥꯏꯐꯁꯦ ꯃꯤ ꯑꯃꯨꯛ ꯂꯥꯛꯇꯦꯗ ꯊꯤꯡꯖꯤꯟꯈꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯊꯤꯡꯖꯤꯟꯕꯅ ꯐꯔꯅꯤ ꯇꯧꯔꯤꯁꯦ ꯊꯤꯡꯒꯜꯂꯣ ꯂꯣꯏꯁꯜꯂꯣ ꯃꯌꯥꯝ ꯐꯖꯗꯦ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯀꯥꯏꯅꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯒꯤ ꯂꯥꯏꯚ ꯊꯥꯕꯁꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒꯅꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯅꯅꯦ ꯁꯞꯄꯣꯔꯠꯇꯣ ꯃꯆꯥ ꯑꯃꯃꯝꯗꯪ ꯇꯧꯕꯤꯔꯝꯃꯣꯕ ꯒꯤꯐ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯦꯟ ꯇꯤꯡꯗꯕ ꯒꯤꯐꯅꯤꯗ ꯒꯤꯐꯇꯣ ꯇꯧꯔꯛꯑꯣ ꯑꯩꯅ ꯑꯃꯨꯛ ꯕꯦꯛ ꯇꯧꯔꯛꯀꯦ ꯑꯗꯩꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝ ꯅꯝꯕꯤꯔꯝꯃꯣ ꯀꯣꯃꯦꯟꯗꯣ ꯃꯆꯥ ꯑꯃ ꯇꯛ ꯅꯝꯕꯤꯔꯝꯃꯨ ꯆꯪꯉꯛꯄ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅꯅ ꯏꯆꯦꯁꯤꯡ ꯏꯃꯥꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯁꯤꯗ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯄꯤꯕꯤꯔꯛꯄꯗꯨꯃ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯦꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯑꯃꯨꯛ ꯆꯪꯕꯤꯔꯛꯇꯕꯅꯤꯅꯀꯣ ꯑꯩ ꯀꯞꯅꯤꯡꯉꯦꯕ ꯇꯧꯔꯤꯁꯤ ꯂꯣꯏꯁꯜꯂꯣ ꯀꯞꯄꯤꯔꯅꯨ ꯁꯤ ꯀꯞꯅꯤꯡꯉꯦ ꯃꯤ ꯑꯃꯈꯛ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯊꯣꯛꯀꯅꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯊꯣꯛꯀꯅꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯊꯣꯛꯀꯅꯤ ꯇꯧꯋꯦꯕ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯀꯗꯥꯏꯗꯅꯣ ꯃꯨꯊꯠꯇꯣꯏꯁꯨ ꯑꯩꯕꯨ ꯍꯩꯇ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ